Kuki militantsingna kaplakre mafam ahumda nongmai makhol takre ngarang numidang pung 8 kuntra rom tarakpada Bisnupur district ke Phawgak Ikhai PS na kwaliba kwaktagi na maningthangba sarukta leiba Gotholda saba bunker singdage Kuki militantsingna mitai khulsing tamna nongmai round kaya marum kaplakre adumoy namak mafam asiga irap lapnadana laikhiba state force amasung central force ki maikaidagi de khud handuna nongmai kapkhide mitai khulsing ngagliba khunjasinggi maikaidagi su Nongmai maru ama takap khide haire maramasina Kuki militantsing na nongmai maru kaya kaplaglibase kai haurakpa oigani haire amaromda ngarang numidang pung 9 kuntra rom tarakbadana kumbi PS ki manung chanba chadon pokpe pombi khok amasung chairel mangjingi mafam singda oigani thajaba nongmai kapagi makhol khara khunja singna taba phangna khe adumoi namak nakalani gi marakta khut thongna bagi thokdokti thokide haire IGP kabib ki gari mai thabada senaba kuntra fare Ningthaukaaba numit ki numidangda Imphal West District ki manung chanba Kwakaithelda miyam haurakpa irangda Manipur Police ki Inspector General of Police Intelligence K Kabib IPS ki car mai thakiba thokdokta senabani haiba mi kuntra fare Police na makhatana numit marini custody remand lauthari haire BSF na section thaurang laukhatle haujik Manipur da thokliba kanglup ki irang asida makhatana thokaningdaba thokdok thoktanaba BSF Border Security Force na ngaksen bagi mathau taba mafamsingda akanba section thaurangsing laukhatli haire press na phangba pauna hai state asida mayok nariba irang asida makhatana misam miyam asoka pan thoktanaba pandamda BSF na leptana akanba section thaurang laukhatle thaurang asigi saruk ama oina BSF personnel sing deploy tawriba mafamsingda laumi singna lau ubada soy angam thoktanaba force asina section na ngaksen bagi thabak leptana chathare Kunmapan suba BSF ki kangbuna Moirang Purel itham area da leiba lobuk singda lomi singna lawu singu bagi thabak chathabada asokapan yaudana akanba section thawrang lokhatpa oina BSF personnel amasung sniffer dog yauna patrolling chatpa amadi lomi sing ngaksen bagi thabak chathakhe lawfam sing asi Imphal East amasung Kangpokpi district ka taina bada leiba Thobal Dam PS ki manung chan bada leiba nei BSF personnel sing na mafam asida lomi sing na lawu singu tawbada Asoy angam yaudana ba akan bathabag makata na paikhat kigani haire